ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯈꯔ ꯊꯨꯅ ꯂꯣꯏꯁꯟꯕꯤꯔꯛꯄ ꯑꯗꯨꯒ ꯆꯥꯛꯂꯥꯎ ꯅꯝꯕ ꯍꯧꯔꯛꯀꯗꯧ ꯃꯥꯜꯂꯦꯕꯀꯣ ꯋꯦꯗꯔ ꯆꯥꯡ ꯅꯥꯏꯗꯦꯕ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯕꯥꯏ ꯃꯌꯥꯝꯅ ꯏꯕꯥꯏ ꯍꯥꯏꯔ ꯈꯪꯅꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯤꯔꯛꯑꯣ ꯏꯕꯥꯏ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯀꯩ ꯐꯥꯎꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯌꯥꯝ ꯋꯥꯔꯁꯨ ꯃꯐꯝꯁꯤ ꯌꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯋꯥꯕ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯄꯥꯏꯗꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗ꯭ꯔꯣꯟꯗꯒꯤ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯤꯔꯛꯑꯣ ꯅꯣꯡ ꯇꯥꯔꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯈꯣꯏꯅ ꯅꯝꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯋꯥꯍꯩ ꯑꯝꯇ ꯗꯁꯨꯗꯣꯏ ꯑꯃꯨꯛ ꯁꯦꯡꯖꯪꯒꯤꯗ ꯂꯥꯏꯁꯦ ꯅꯨꯡꯁꯥ ꯃꯈꯥ ꯊꯥꯡꯗꯅ ꯇꯧꯁꯤ ꯊꯥꯒꯠꯆꯔꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯅꯥꯎꯕꯤ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯁꯦ ꯑꯩ ꯋꯥꯍꯩ ꯍꯥꯏꯕꯤꯔꯛꯅꯨ ꯆꯤꯡꯗꯕꯨ ꯍꯥꯏꯔꯗꯤ ꯃꯊꯪ ꯁꯨꯇꯤꯡ ꯇꯣꯛꯑꯦ ꯂꯣꯀꯦꯁꯟ ꯑꯩꯅ ꯍꯥꯏꯔꯨ ꯂꯣꯀꯦꯁꯟꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯣꯛꯑꯦ ꯌꯥꯝ ꯋꯥꯏ ꯅꯠꯇ꯭ꯔꯥ ꯖꯦꯅꯦꯔꯦꯇꯔ ꯊꯥꯡꯉꯦꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯖꯕ ꯁꯤꯟꯁꯦ ꯈꯔ ꯎꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯁꯤ ꯃꯌꯥꯝꯁꯦ ꯅꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯋꯥ ꯄꯨꯝꯅꯃꯛ ꯀꯥꯎꯗꯣꯔꯤꯅꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯇꯅꯥ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯗꯌꯥ ꯍꯧꯖꯤꯛ ꯃꯦꯀꯞ ꯀꯟꯅ ꯇꯧꯔꯤ ꯋꯥꯔꯨꯕꯁꯤ ꯀꯩ ꯐꯥꯎꯕꯤꯒꯦ ꯗꯌꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯋꯥꯍꯩ ꯑꯝꯇ ꯋꯥꯔꯦ ꯆꯤꯡ ꯀꯥꯔꯛꯄꯁꯦ ꯋꯥꯏ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯇꯣꯟꯁꯤ ꯌꯧꯔꯒ ꯐꯖꯕꯁꯤ ꯎꯔꯒ ꯂꯣꯏꯅ ꯑꯋꯥꯕ ꯀꯥꯎꯈ꯭ꯔꯦ ꯇꯣꯟ ꯑꯩꯈꯣꯏꯒꯤ ꯃꯦꯀꯞ ꯇꯣꯟ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯇꯣꯟ ꯅꯠꯇꯦ ꯇꯣꯟ ꯁꯣꯔꯤ ꯑꯕꯤꯅꯥ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟ ꯌꯥꯝ ꯋꯥꯏ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯁꯦ ꯃꯥꯏ ꯃꯦꯀꯞ ꯅꯝꯕꯤꯒꯦ ꯔꯤꯐ꯭ꯔꯦꯁꯤꯡ ꯔꯇꯅꯥ ꯀꯩ ꯐꯥꯎꯒꯦ ꯃꯃꯥ ꯀꯞꯀꯦ ꯇꯧꯔꯤ ꯑꯗꯣ ꯀꯥꯕꯗ ꯁꯤꯗ꯭ꯔꯣꯕ ꯑꯅꯤ ꯍꯥꯏꯌꯨꯅꯦ ꯀꯩ ꯐꯥꯎꯒꯦ ꯕꯤꯅꯥꯎ ꯀꯩ ꯐꯥꯎꯒꯦ ꯁꯤꯔꯣꯏ ꯀꯥꯖꯔꯒꯦ ꯁꯤ ꯀꯥꯗ ꯁꯣꯛꯄꯅꯤ